ꯊꯥꯅꯔꯒ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯑꯣꯏꯔꯒꯅꯤ ꯃꯇꯝꯗꯨꯗ ꯒꯅꯇꯟꯇ꯭ꯔ ꯑꯣꯏꯕꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯚꯣꯇꯔꯁꯤꯡꯅ ꯈꯨꯠ ꯁꯝꯅꯔꯒ ꯑꯣꯏꯔꯛꯀꯅꯤ ꯑꯅꯧꯕ ꯀꯅꯦꯛꯁꯟ ꯚꯣꯇꯔ ꯖꯪꯁꯟ ꯍꯦꯁꯇꯦꯒ ꯚꯣꯇꯔ ꯖꯪꯁꯟ ꯚꯣꯇꯔ ꯖꯪꯁꯟ ꯍꯦꯁꯇꯦꯒ ꯚꯣꯇꯔ ꯖꯪꯁꯟ ꯈꯨꯔꯨꯝꯖꯔꯤ ꯚꯣꯇꯔ ꯖꯪꯁꯟ ꯊꯧꯔꯝ ꯑꯁꯤꯗ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯚꯥꯔꯇꯤ ꯁꯤ ꯃꯤꯠꯇꯣ ꯑꯃꯨꯛꯇ ꯎꯁꯟꯕꯤꯌꯨꯅꯦ ꯀꯔꯤꯒꯤꯅꯣ ꯊꯧꯔꯝꯗꯤ ꯍꯧꯕꯨ ꯍꯧꯗ꯭ꯔꯤ ꯑꯗꯨꯒ ꯃꯤꯠ ꯎꯁꯤꯟꯕꯒꯤ ꯋꯥꯐꯝꯁꯤꯅ ꯀꯗꯣꯝꯗꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯗꯤ ꯔꯦꯗꯤꯑꯣꯒꯤꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯗꯤ ꯃꯤꯠ ꯎꯏꯁꯜꯂꯨ ꯍꯥꯏꯕ ꯈꯛꯇꯅꯤ ꯅꯥꯀꯣꯡ ꯃꯦꯟꯁꯜꯂꯨꯗꯤ ꯍꯥꯏꯗꯦꯀꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯀꯔꯤꯒꯤ ꯃꯤꯠ ꯎꯏꯁꯤꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯅꯍꯥꯛꯄꯨ ꯈꯣꯡꯆꯠ ꯑꯃꯗ ꯄꯨꯒꯗꯧꯔꯤꯌꯦ ꯃꯤꯠ ꯎꯏꯁꯤꯜꯂꯒꯕꯨ ꯀꯔꯤ ꯎꯗꯧꯔꯤꯕ ꯑꯣꯏꯗ ꯎꯏꯁꯜꯂꯨ ꯌꯦꯡꯒꯗꯕ ꯅꯠꯇꯦ ꯄꯨꯛꯅꯤꯡꯗ ꯐꯥꯎꯒꯗꯕꯅꯤ ꯃꯁꯤꯒꯤ ꯃꯍꯥꯎꯅ ꯑꯃꯅꯤ ꯑꯣ ꯑꯗꯨꯗꯤ ꯈꯨꯔꯥ ꯃꯤꯈꯜꯒ ꯀꯜꯄꯅꯥꯒꯁꯨ ꯌꯧꯔꯛꯈꯤꯁꯅꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯤꯈꯜꯒꯤ ꯈꯟꯅ ꯅꯩꯅꯕ ꯑꯃꯗ ꯁꯔꯨꯛ ꯌꯥꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯌꯧꯔꯛꯄ ꯊꯦꯡꯉꯅꯤ ꯃꯈꯣꯏ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯁꯨꯝ ꯀꯣꯏꯊꯣꯛꯂꯨꯁꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯔꯁꯦ ꯀꯔꯤꯝꯇ ꯎꯗꯕꯤꯗ ꯚꯥꯔꯥ ꯀꯔꯤꯒꯤ ꯈꯣꯟꯖꯦꯜꯅꯣ ꯁꯤꯕꯣ ꯚꯥꯔꯇꯤ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯗꯨꯝ ꯇꯥꯕꯤꯌꯨ ꯑꯗꯨꯒꯅꯦ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯐꯥꯎꯕꯤꯌꯨ ꯇꯤꯟꯕꯤꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯁꯃꯥꯅꯣ ꯃꯟꯇ꯭ꯔః समितिः सम्मानी सम्मानम मनः शः चित्तमेशम ऋग्वेदगी संज्ञान सुक्तमद इबिरंबा मंत्रनी वहंथोकना मानव वखलोन अमदी मानव पांडमगा लोइनना सेंबा राज्यगी मानव समिति अमगी तुंगिंदुना अखोई पुन्ना कांगलुक की लुचिंग खन्नबगी प्रोसेस हौरसी हाइबनी अदुदी मयाम पुनमक कांगलुक की लुचिंग खन्ननबगी थौरांग लेबिरबा नत्रो मसीगी दमक्ता मियोय अनिगी मिंग पुखलकली अहानबगी मिंग सिना तोमचौ अदुगा अतोपा अमसिना सनातोंबा मफम सिदा तिनबिरिबा मियामना तोमचौबु लुचिंगबु ओइना खनबिनिंगबा सिंगना खुद अमुक्ता थांगतपियु अदुदी इताव नंगना थांगलकलिबा खुद सिंगसिगी मसिंगसे अमुक्ता थिबिरो ओ हदक अमुक सनातोंबबु लुचिंगबु ओहेनिंगबा सिंगना खुद अमुक्ता थांगतपियु अदुदी इताव हौजिक अमुक थांगलिबा खुद की मसिंगसे थिबिरकलो मफम सिदा तिनबिरिबा मियोय सिंगी मतुंगिना सनातोंबबु मियामगी लुचिंगबु ओइना खल्ले मंगा सुबा अमदी तरुक सुबा सही सादा मगदा काशी कौशलगुंबा लैबाकसिंगदा निंगथौना वायल थौदादुना पालमी बौद्ध परिषत्ता फंगबा खुदमगी मतुंग इन्ना वैशाली हाइरिबा लैबाकसिदा सथागत की तुंगिनबा ओइदुना सलाकस नत्रगा बेलोट वोटिंग की पांबैना गन्ना संग लिंखतकी अदुगा मियामना याबदुना अथोइबनी हाइना लौनकी लोइनाना मपुंग मरई फारब सिंखक्तना भोट थादबगी प्रोसेस सिदा सरुक याहल्लमी असिगुंबा अहानब प्रोसेस ती मतमगी मतुंगिना हेन मयक सेंगलक्की अमदी मियामगी अपांब खोंगतपगी मपुंग ओइबा थौरांगदा अहोंगबा लागले महौसा इफोंग फोंगना कनागुंबा अमबु यानिंगदे हाइना उल्लंबदो हौजिक्ति सलाकस हाइबदी वोटिंग पिन ओइरे सलाकस खोमजिन मिसकपु सलाका ग्रहक हाइरगा खंगै माकी मथौदांगदी भोट मसिंग थीद्रिङै ममांगदा सलाकस तुबु ngak shenba aduga aron boina thambani भारती
Kamdawi nungaitrane. Masidi yamna nungaiba khonjelgi khongchat amane bhara. Mane bhati. Masi mamangai da chanaramba voting process ta yumpham oiba maungdoni haiba nahangna notice tawrongani. Indus Valley civilization gi matamdagi hauna aikoina democracy gi chubli si sena paiduna lagli habase na khanglab. Nahangna ibo sumna ko heli sugi maram sidi ayo chikta khangli. Ngasi gi aikogi voter junction asisu bharat ki mikhal gi puari dagi hauraga hojik phawbada chathar iba khongchat sida yumpham ori bani natra. Adudi bhati hojik se lisingani kulumdoi gi March tha yoksilagli. Aduga mikhal gi khongchat se gi manungda decade taret asida pangthokkiba maroi ba thabak kaya laiba asina hakthengna na khangalagli. Khangjin ba yaba wafam amadi bharat aikogi civilization asi hogolakpa matamdagi hauna democracy gi mapangal se khangduna lagli. Masina ne chakkaya hokrabasu aikogi democracy sida lamba pabine ba mathalai base. Asengmani bhati yeng miyamgi kholaugi ayabadagina salakas adudagi amuk ballot paper dagina EVM haibadi electronic voting machine haibani masi phawbagi khongset ase yamna nungaiba ama oiragli asumbani aikogi democracy gi khongchat sida aka kum kaya amasu thengnakhre pumnamak se oiragasu ningtambagi ayukna anoba chakilambi pibiri leibak ningtamki leibak se amatoiba punsinanabagi damak sangvidhan bu asepa democracy chapa leibak ki yumpham ama oina matol omna kakhatpa ngamnaba semba hoki hoi aikogi leibakna democratic oirakpagi numit su yoraki aduga leibak sibu lipun amatada punsinba ngamnaba sangvidhan se chanaba hokibani asumbani bhati democracy chatpa leiba amagi thamoidi leibak to da lairiba miyoisingni aduga ningsha sorna miyoising aduna phangjagadoriba phangphang thokpa aduni miyoising adugi thodangduna leibak adugi mil oiribani asumbani yengone bhati democracy ki kumaina mikhalni ning tamlaba bharat ki ahanba chief election commissioner Sri Sukumar Sena ahanba general election pangthokna bagi damakta tawriba thorang amadi mahaki wakhalordo akashbani haibadi all India radio gi thongda lokthokraba matung nokjariba leiba asegi ahanba oina democratic festival lisingamaga samapan yankhai mathoi gi March thada haunabi matung ina PIB haibadi press information bureau gi maikai dagi lokthokibani asumbani Bharat haibasi malemsi gi khwaidagi chawba democracy satpa leibakni mising yambada malemi oina ani subada leiba leibaksina democracy gi kairaki ahanba khongta phamda khong thangchilakli lising amaga chamapal yankai mathoi gi November amadi December thada leibaksi gi mising chawran koror tara tare musina mikhal saruk yaduna state amadi center gi masana pamjaba government khangadawri Rashtrapita haibadi jati ki mapa Mahatma Gandhi na lising amaga chamapan kumangagi January kumapanda haibadi Bharat na ningtamjingagi yamna ngalingai matamdagi haibirami Swaraj haibasida lejariba ai wakallondi miyam gi ayab yawna semba Bharat ainakuli miyam haibasida yawrigasi masing khwaidagi yamba mapung marai pharba naha kanglop nupa nanatraga nupi leibaksigidamak mapangal mathona puthokna tengwang kibal lamdamsida pokchaba singmi tamising amadi rajyagidamak angamba mateng panglibasingsini haidibab yusingsina voter amoina mingsansinbagi thokdangdo yari o bhartiya Mahatma Gandhi ji gi wafam adu thabak oin oithokpa araibadi oikhide adubu oithoktaba haibadu maksu nate masibu mai panaba honabada leibaki oiba mi masingambadi makhoida bot thadabagi maru oibado takpa khangan haibase yamna maru oiki bharti asumbani Bharat phibamji ojeragasu aikhogi ahanba chief election commissioner na singnaba pumnamak mayoknaduna khudong chadaba kayado koknanaba hotnaki asumbani bharti ho aikhogi voter junction gi marup sing da khoibu kabdori bage Aima khurai bungo lengbira payam na phare lengsin bi khurai bungo kari ilak loi dori bano ha kalpana do kadai de room sakini ye ma bu mafam de thibiram laga chomjing shom de lagli bani aduga sidana na khoina ai yaudana aru bo waro nainaba horam laba ha haudi de khurai bungo khuragi mafam aikhoina siluba yaba nate wari khara sum sarambani khurai bungo leibak sigi ahanba chief election commissioner
Sri Sukumar Sena Mayok Nakiba, Sinaba Dugi Madam Dangana Zarambane, Kurabunga, Kuranasu, Karatakiramo. Foide, ai da changlak pada haiphet tawi ne. Yengoi, Lebak Sigi Ahanba, Zip Election Commissioner, Sri Sukumar Sena, Voter Singna, Makoina, Bot Tadabagi Pam Topasing Dubu, Kangan Nabagi, Batang the Su, Kup the Yangshin Biki. Makan Matian Kayan, Punduna, like Tiang Lebaleva Sigi, Miamna, Lebak se, Sequat Pedamaru, but Todang Logodoriba, Mus Sing Dubu, Mabutana Kangba, Amadi, Mus Sing Dunasu, Masage Wapam Miamda, Yohanba Gabgudabadi, Habase, Bang Haiki. Padam Sigi, Yanglaga, Zip Election Commissioner, Radio Talk Piduna, Lai Padipi Jagoy, Mela, Kunung Isai, Kunung Jagoy, Isai, Pambak Kubaina Singbagi, Pambay na Miamda, Bot Tadanaba, Takpi Tambiba, Amadi, Mitna Singanaba, Mahaki Oiboa Kalon, Pongo Kivenine. Kurabunga, Masidi, Ekoye Hamba Zip Election Commissioner, Yam the Kumang Jokshin ba Wakalon in Kurabunga. That dear, she Baru, Wapamadi, Zitaurine. Karama Wapamura Kurabunga. Sri Sena, Peaky, but quite a keep Maru, but thing dear. Nupi sing da masage masak khangan zabaduni masigi mamang de nupi sing se masaba sak tak pada kana gumgi macha nupi loinabi natraga machan machi oina taknarami adu mahakna electoral roll da masa masagi mingda saktak oina thamnaba likthi ni singki masibak achauba awonba amagi khongthang ni natra nei bunga asumani khrai bungo bo thadaba mioi singida maktadi mado 학탱는 강박이 과이디게 아초바 단자 아무 오름가니 크라이빙어 따체나무 오이리바니 아두거네 시리세나 하이리바 타박시다 필름 타이방데수 서룩 야비라바 하이리 강라브라 바텀도 메디아기 밤바이 닝티나 레이다바나 아카스바니나 아야바 마tamda 당접범세 오이럼미 마름디 밤바이 시다 미얌다 두나 양네 여혼방아미 로이데나 시리세나 Ming Tablibase, Mikalsida, Akiba Powdava, Amadi, Bisang Mikai Naidaba, Hibasini. Oh, Craving. Adudagidi, voting process ki Batamdo, Yoksalagedo. Oh, Ningtam Matung, Ahanbo Oina, Mikan Pantuk. Nubido, so Lisio Batsabapal, Yakaima October Tagi, Tankun Mangani. Barat the quiet head both Tadana Kiba, Mapums here, Tibet Tainadran Lady Ba, Himachal. Abadi, Chinese Pangi Haina Kangaba, Awang Tangma Mafam Sigi, Nupisu Dupasu, Botadanaki, Ningtam Ta Werakbana, Bose, Mafam Duda Hana Pantoki. Aduga, Lem Horiba, They Mapamdana, Lisingam Gazama Yankani to the Pantoki. Yamna Nungazare Kribungo, Matanga City, Manipurgi Ahanba, Mount Everest Kakibi, Ningtongjam Bijapatina, Mahaki Pungningi Oibawarod Karatamlali, Masi. Aikoi punna amugtang taminasi. Taminasi. Ay digi aikoi gidamakni laingak ay yaudan nakaram na same gani laybak oh ay dagi aikoi gidamakni laingak ay yaudan nakaram na same gani laybak ay Manipurgi ahanba Mount Everest kakibi ningthaujam Bidyapati Bharat Sarkar na sahi traipan suraba mioi khudingmakta vote thadabagi hak adu sinabiri Khudong chaba ashi lauduna aikoi niyom sumna aki akhang yaudana min insin ba laudana afaba mirepta aikoi vote pirasi afaba laingak ama purakpada aikoi gi achouba daitale democracy ga seng masaktam malemda taklasi aishu vote thada ba thokjarakani mayam su soidana saruk yabiu haiduna kurumjari ready to have my life Midna Singba, voter singing Matinani. I quagi democracy, Coxa se, lift the Saliba. Oh, Craibungo, Matang Sana Bharat Sigumba, Mikalgi Kongchasiga Mari Lainana, Election Commission of India, Joint Chief Electoral Officer Manipur, Ramananda Nomai Kapamna, Kari Pongdogli Bage Habado, I quite amu Punna Taminasi. I had Ramananda Nomikapam, Joint CEO of Manipur. Nasigi voters and Senga Mari Lenana, I had Natamzaniba, Wafamdi, Mikal Pangtokpagi, Kongchat Asini. India, I could get largest democracy, Haina, Kangaribani,
ꯑꯗꯨꯒ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯕꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯁꯛ ꯍꯥꯏꯔꯒꯗꯤ ꯃꯤꯈꯜ ꯇꯧꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯃꯤꯍꯨꯠ ꯈꯟꯖꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯍꯨꯠꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯃꯨꯟꯅ ꯉꯥꯛꯄ ꯑꯁꯤꯅꯤ ꯃꯤꯈꯜ ꯇꯧꯕꯁꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯇꯧꯏ ꯍꯥꯏꯔꯤꯕ इलेक्शन कमीशन ऑफ इंडिया सी भारत की संविधान की आर्टिकल नंबर 324 की मखादा 1950 दा लिखिबने यान हनबो ओइना अखोगी जनरल इलेक्शन सी 1951 अदुगा 1952 दा तौखी मतमदुदा अखोगी वोटर मसिंग असी 17.6 करोड़ गुम ओइखी अदुगा मतमदुदा लैगिबा पोलिंग स्टेशन मसिंग सिन लाख अनि मु ओइखी मतम मतम की मतुंगिना मिखल असिदसु अहोंबा कयामरुम लाखी टेक्नोलॉजी की अनौबा इन्वेंशंस मयाम लाखी थोदोक हेंदोंदा पनबा याबा हारगदी बैलेट पेपर दा कोइ वोट थादरमबसी ईवीएम हाइबा मशीन अमा कोइ इलेक्शन कमीशन ऑफ इंडिया ना यान हनबो ओइना मसी 1980 गा 2 दा केरला दा सिनबा होखी मसीगी मतुंग तारकपदा तोंगान तोंगान बस स्टेट सिंगा मतंग मतंग सुम चनरकपना मसी दे 2004 कोइ लोकसभा इलेक्शन दा यान हनबो ओइना पोलिंग स्टेशन खुदिंग मक्ता ईवीएम सी लोइनमक सिनबा होखीबदगी मसी ngasi mat koina uiba election singda even manipur yauna koi EVM da loinamak vote thadare thodo hindongna punjning wafam mana hanadi voter ama oibada sahi kunga mathoi oidaba yarum dabadu nasidi akoi sahi 19 da hantakre masi yan hanboina ing sok lising maga samapan mari futara mapan da tauki yamna maru oiba wafam mana akoi gi voter khudimakta voter card haibadi elector photo identity card asi voter khudimakta pidna voter khudimaki सत्ताक्षी अमा उहनखिबसी इंसोक लिसिंग मगा समापन मसु तरा हुमदोइदा होखी यामना मरुवे वफम अमसु वोटर सिंग अदुगा पॉलिटिकल पार्टी सिंग कैंडिडेट सिंग खुदिमकना चटनदबा यादबा अखोगी मिखल नियम चुमना पांगथोकनबा होनबदा इलेक्शन कमीशन ऑफ इंडिया ना मॉडल कोड ऑफ कंडक्ट हाइबसी मसु चटनबा हवनखी मसी यान हनबो इना केरला की मिखलदा 1960 दा चटनबा होखी अदुगी मतुंग तारकपदा यामना अकनबा मोंगदा चटनबा होखीबसी इंसोक लिसिंग मगा समापन मरिफु तरा माथोइदा होखी ईवीएम की मखा तारकपदा अखोइना मशीन असी हेना एडवांस अगा मोंगदा इसाना थादजरीबा अखोगी वोट असी कनादा थादखिगे हाइबसी खंगजनबा प्रिंटर गुम्बा मशीन अमखक मसी अखोइना वीवीपैट हाइबदी वोटर वेरिफाइबल पेपर ऑडिटरल हाइब मशीन अमा यान हनबो ओइना अखोगी नागालैंड के बाई इलेक्शन दा सोक इसिंग अनिगा तरागो हुमददा सिनबा होखी अदुगी मतुंग तारकपदा मसी अखोगी पोलिंग स्टेशन खुदिमक्ता अखोगी लोकसभा इलेक्शन दा दुगी असेंबली इलेक्शन खुदिमक्ता हाइबा वीवीपैट असी अखोगी ईवीएम गा लोइनना मसी सिनबा होखरे मतौ असुम तौदना अखोगी लैरिबा इलेक्शन सिंग असिदा मतम मतम की मतुंगिना होंबा कया अमा पुरखी मसीना मरम ओरकांदा नसी ngasi कोइना उरिबा मिखल असी याना मपुंग फारबा अखोगी मिखल अमा हाइबदु ओइरे ngasi mak इंडिया की वोटर मसिंग असी करोड़ 90 हेले अदुगा पोलिंग स्टेशन सु अखोगी लाख 10 हेनखरे अदुना असिगुमा मखलगी पाक चाउखरबा भारत की इलेक्शन असी ngasi मालेंगी लेबा कुदिमकना नक थंगलगा येंगा लैरिबा इलेक्शन अमा दु ओइरबनी अदुना इंडिया दा लैबा वोटर अमोइना खोइसी यामना चौथोकचनिंगा ओइ हाइना आई थमजनिंगे इस कयादा फजना ताकपीरिबा इलेक्शन कमीशन ऑफ इंडिया की जॉइंट चीफ इलेक्टोरल ऑफिसर मणिपुर रमानंद नोंमै कापमना नटने खराइबुंगो अचुम्बने नंगना हारिबदो भारत ता ऑफिशियल ओइबा मवोंगदा डेमोक्रेसी की थौरांग असे यामना ngalingay matamdagi mawong amada natragasu mawong amada luchingba khanduna lakpagi puwari leiri episode ama khaktangda warol pumba khangminaba haibase kharadi warani natrane bharat achumbani aduga mathangda mu ꯑꯩꯈꯣꯏꯅ ꯃꯤꯈꯜꯒꯤ ꯈꯣꯡꯆꯠꯁꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯆꯠꯆꯒꯅꯤ ꯑꯗꯨꯒ ꯈꯨꯔꯥ ꯍꯥꯏꯌꯨꯅꯦ ꯈꯨꯔꯥ ꯏꯕꯨꯡꯉꯣ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯈꯨꯔꯥꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯇꯥꯖꯒꯗꯧꯔꯤꯕꯅꯤꯀꯣ ꯈꯨꯔꯥ ꯍꯣꯏ ꯀꯔꯤꯒꯤ ꯇꯥꯍꯜꯂꯣꯏꯗꯣꯔꯤꯕꯅꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯀꯥꯏꯔ ꯌꯥꯊꯪ ꯄꯤꯕꯤꯔꯣꯗꯅ ꯌꯨꯝꯒꯤ ꯇꯉꯥꯏ ꯐꯗꯕ ꯊꯕꯛ ꯏꯪꯈꯥꯡ ꯈꯔꯁꯨ ꯂꯣꯏꯁꯤꯟꯖꯔꯨꯗꯅꯕ ꯃꯥꯅꯤ ꯈꯨꯔꯥ ꯏꯕꯨꯡꯉꯣ ꯈꯨꯔꯨꯝꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯈꯨꯔꯨꯝꯖꯔꯤ ꯆꯠꯂꯨꯈꯤꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯁꯤꯀꯣ ꯁꯣꯏꯗꯅꯀꯣ ꯍꯣꯏ ꯈꯨꯔꯥ Ready to be counted. Ready to be heard. wafam amadi chithawrene bhartiya kari chithawrage bharat mikhalgi wahangdo aduga
Mamangi episode ta hangkiba wahangi pakhum amadi mai paklaba laibak phaba misektugi ming laukthokpani. Mamangda aikoina hangkiba wahangdubu kari haiba. Ningshinge. National Voters Day 25 January 2023 bu Asia Election Commission of India na kari thimoina thamkhibage haiba wahangasi. Masigi asuma paukhumna vote thadabadagi henwa atopa ama leite. Aikoi soidana vote thadagani haibani. Hojik mai paklaba miyoi dugi ming lauthoknaba tanja du yorakle. Asuma paukhum thabirakba miyoi singi maraktagi lottery taraga khangatlaba laibak pharaba miyoi adudi Tamil Nadu gi Tiruballur district tagi R Sudha. Adongi mafamda nungairaba paujela makhak pijari. Asia gi maikaidagi adongi manase adomna pibirakpa address ta atenba matangi manungda soidana phangalagani. Mathang sidi bharti tabiri bisingda wang hangbagi matamaduni. Ngasigi wahangna Bharat ki ahanba Chief Election Commissioner adu kanano. Wahang asi amuktanga hanna tabiyu Bharat ki ahanba Chief Election Commissioner adu kanano. Adongi paukhum aikhogi WhatsApp number 9999031950 da thabirau. Amukka hanna aikhogi WhatsApp number 9999031950 da thabirau. Mai paklaba singna ECI haibadi Election Commission of India gi maikaidagi thoidokpa mana phangbigani. Adudi bharti aikoi tabiri bisingdagi kainaya thanglorasira. Yamna taha kreda. Karino ma kaudro. Kauba. Kari kauro again. Hoi bungo. Aikhoigi asigumba thoramsida tabiriba singi maraktagi thoramsina pambai oiraga karigumba khara haibiningba singidamaktasu mafam ama hek piribaduni. I Karnaji Irengbam, Mayang Ifal constituency gi manung chana laiba one number turtle chirai lagini ahanbada ECI gi miliang makhada irai nomit khudingi voter junction sandokpiriba miyambu loksing piriba All India Radio gi tapu thakatchari voter junction gi mateng dagi mamangda khangdaba kaya ama khangba ngamjare kudam oina hairabada KYCF ki mateng dagi akoina afaba mirep karamna khangadage haiba sini Maram aduna afaba khunai ama sembada afaba lusingba darkar oi. Maram aduna isagi voter right asibu money power amadi muscle power kayana humduna puhangumsi akhoi vote thadasi afaba lusingba khalasi afaba samas ama semlasi. Thank you. Kayada nungairabo wafamna bharti adudi hauji ekhoi kainanaba yathanglonabagi matamado yoksilagle haujikti karimata sithaudraba natro awapa makhaina lakadawriba thoramda makha chathaba taredana masimadi lengdraba wasakni bharti madudi wasakasiga loinana mathangda adonga amuk hanu unarasi haujiki oinadi kainabagi yathang pinabirasi khurumjari